Kuki Rights Group na land reformation yaningdaba fongdoragli. Manipurdagi tokhaina taragadi haijariba Kuki Jofruki Right Group Kuki Organization for Human Rights KOHUR na Manipur government na laukhalakpa khongthang khudingmak ayetpa pigani haibagi matagum government asina thasigi taranipanda lamlaiba yonbagi matangda official notification thokiba adubu yaningdaba fongdoragli. KOHUR na thadorokpa serol amagi matung ina hai Manipur government na thasigi taranipanda thokiba lamlaiba amasung yonbagi anoba rules yawa notification adu Indian Constitution gi article 371C violate tawduna tribal singi rights amasung land province da sinariba customary laws ting khongoinabani hairi serol asina hai state government na thogliba notification adu amung hana review amasung amend tawbiduna notification asi singi district singda chana hanbiganu hairi makhata na organization tina tribal elected representatives sing Health Area Committee gi chairman sing civil society organization amasung constitutional experts sing na issue asti munna khanaduna union government amasung president of India da thaduna amend tawnaba hotnabana chungani hairi amaromda KOHUR gi serol asti munna khantharagadi ing 1972 gi June kunda presidential order aduda land constitution gi article 371C asigi makhada singilam tingda karigumba awanba ama tawge hairabadi government na mari lainaba executive natraga legislative council singa mangjongna pau phaubigadabani aduga hariba presidential order asida article 371 stigi makhada chanagadoriba rules asi More Churachandpur Chandel district singdadi chanaroi haibal laikhiba maramna committee asina Manipur government na thogliba notification asina Kuki singna namna tariba Churachandpur amadi More da chana hanbiganu haiba wafam asti piriba article 371C violate tawba oina thokloidra haibagi wafam asini India government na lal haulub NSCN ke sahi manga ben lauk thokli basti lan lauk thokpagumani haina NSCN ke na fongdokre lal haulub National Socialist Council of Nagalim Khablangi mathakta ikui kuidringaida India government na lup asi sahi manga gi athingba thamle haina lauk thokkibabu lup asina lan lauk thokpagumani haina lawbaga loinana India government na nagagi sovereignty masak khambiduna political dialogue tawgadabani haina fongdoragli NSCN ke Ministry of Information and Publicity MIP gi Major General retire Angmai Niton Konyak amasong Kangalung Mulatoni na lusingba lup asina thadorokpa serol amagi matungina nagasing asi India amasung British India gi manungda lairakte haujikso India gi saruk amanate oisu oiroi Nagasingi ningkha tamba asti makoigi birthright ne isor amadi aikoigi ipa ipusingna pibirakpa khudolni haina fongdoraki Sterol asina makha taraduna haikibada NSCN ke na ngasi fawbada India gi lam saruk amatada changchinduna laisinba amadi India gi laimaida insi ama fawba khopchinduna lairakkide amadi India gi mathakta ngasi fawba lan haukide adubo naga singi lam ngaknaba amadi naga isilinaw singbu ngak senabagi damag Asamba kulai sing sijinaduna ngak senduna lagli aduga India government na lup asibu mapalam gi mateng pangduna lan hauri haiba wakhalona chi yamna pangdaba wakhaloni haina India government maral chiri masigi mathakta India government na makoigi sathiraba law haibadi Armed Forces Special Power Act 1958 Unlawful Activity Prevention Act 1967 The Disturbed Areas Act amasung atay sathiba law-sing nagatariba mafamsingda thamjinduna nagagi ningkha tambabu namthaduna thamli serol asina makha taraduna hai NSCN kebu unlawful organization ni haina laukthokduna chahi manga ben tawriba state India government na lan laukthokpani hairi Government of India na khangadabadi nagagi lamda ain kaina amadi sakti sijinaduna Occupy tawsinduna leiri masigi ngaklawgidamak Government of India na Indian Armed Forces million kaya nagagi lamda thamjinduna military crimes sing chathaduna lagli hairi Tampakta toina isaw thokpa thingnaba maru oiba turel singi khongnung amasong masigi akoibagi phibam senga saganaba governor da memorandum pisinkre
Manipurgi tampaki districtsingda toina ising isau thokpa thingnaba tampaki districtsing fauduna cheliba turel singi khongnung amasung masigi akoibasing semjin sajinbiyo haina Khurai Pana Apunba Singlupna Manipuri Governor Ajay Kumar Bahalada Memorandum Pisinkre Lup Astagi Governor da Pisinkiba Memorandum Aduda Haukiba Sahi Kharani Amasung Chatliba Sahi Asida Manipurgi Tampaki District Ayambada Toina Isau Thoktuna Miyam Awaba Mayok Naduna Lagli Khusemgi Manba Isau Sing Asigi Maru Aiba Haurakpam Asi Maru Aina Turel Khongnung Piksilakpa Jingi Catchment Area da Uwa Kokthorakpa Turel Singa Samnariba Drainage Sing Matik Charaktaba Amadi Turel Launambal Sing Piksilakpa Asina Maram Oiri Memorandum Asina Haudik Manipurgi Oiriba Turel Singi Pibam Paladuna Hai Tampak Pauduna Cheliba Turel Sing Maru Oina Imphal Nambol Iril Amasung Thaubal Asti Haudik Nong Khajitang Kana Chubaga Turelgi Imai Wangkhalaktuna Isau Thokli Turel Singi Launambal Sing Ningkhaibana Chingba Toina Thokli Masigi Mathakta Haiba Turel Sing Asigi Nagyeta Athingbal Laitana Lam Khoptinduna Yumkai Sajinba Amadi Factory na chingba sing lingkhalakpa asinasu Turel Sing Asigi Ising Isialda Achauba Thingba Piduna Khusemgi Isau Thokpa Yabagi Phibamda Laihali Turel Sing Asida Yamna Toina Isau Thokhanbagi Maram Ting Paladuna Hai Monsoon Season Nongju Thada Catchment Area Sing Oiriba Sing Singda Paksana Uwa Kokthorakpana Maram Oiraka Singda Horiba Uwa Singna Churakliba Nong Sing Chupsinduna Thambagi Mahuta Ising Adu Angamba Romda Sentaraktuna Siltation Hengalhali Aduga Turel Torban Sing Mapangal Chokhali Asigumba Ecology da Kaitharakpa Thawong Sing Asiga Turel Khongnung Sing Piksalakliba Asika Chap Manaduna Angamba Dagi Sentharakliba Isingna Tampakta Seliba Maru Oiba Turel Singda Imai Chonduna Ising Chelak Manamaram Oiraga Turel Torban Kaiba Turelgi Torban Gimanakta Leiba Akutpa mafam chingda ising tungsinba amadi thokhaningdaba isau thoktuna lawpham ching thumjinduna amangata thokanba amadi miyangi lanthum ising thumjinduna awaba kaya mayoknaduna lagli thawong asi state asida yengsinbiba yaudaba thawong asi state asida yengsinbiba yaudana Chataraktuna Lakpana Maram Oiraka Tampaki District Singda Khundariba Miyamda Sahi Amada Yamdrabada Ahumlak Ising Isau Mayoknadan Lagli Tampakta Khundariba Miyamda Awaba Kaya Mayokna Hali Haiki Miyangi Mihut Oiraga Masagi Maral Tanshinbana Masing Helakpana Manipur Leikha Tarakpani Miyangi Mihut Oiraga Masagi Maral Tanshinbana Lining Oiba Masagi Khandaba Migi Masing Helakpana Manipur Leikha Tarakpani Haina Lamyanba Hizam Irabat Kim Matung Inkiba Irabat Memorial is Kaibiki Founder President Ningthauzam Moirang Ningthau Mitay na Fongdokre Irabat Memorial is Kaibina Sinduna Ngasi Kaibi Manasingda Leiba Irabat Memorial Ecotourism Destination Park da Bangthokiba Humdramari Suba Lamyanba Iraba Laikidaba Kumon Tauramga Mari Lainana Ningthauzam Moirang Ningthauna Wafam Asi Fongdokladuna Makhadana Haikibada Ngasigi Mirol na Lamyanba Hizam Irabat Ningsingluba Matamda Mahangna Hairama Wafam Ting Ngangna Chatpagaloinana Mahangna Chatkiba Lichet Adu Tamdrabadi Mahakpu Ningsingbagi Wahantok Leiroi Lamyanba Irabat Chu Ulau Kendragi Bot Karaktuna Miyangi Mihut Oiki Mahakna Miyamgi Mihut Oiringay Matamda Masagi Maral Matum Tanshinbagi Mahuta Ningthauna Oiba Pham Kathoklaga Miyangi Thabak Tauki Mahaki Lichet Asima Ngasi Miyangi Mihut Oiriba Singna Tung Induna Chetlabadi Miyamna Ngasi Waribasi Waramloi Haiki Ngasigi Thauram Aduga Mari Lainana Lamyanba Hizam Irabat Ki Mitamda Haika Laikatamki Nong Kana Chubadagi Refugee Camp Myanmargi Shrawin Township da landslide thokpada refugee taramuk sikre kharadi phumjin kre thiba khangdre haidi United Naga Council na NSNIM gi leader TH Smuiba lakpa oknaba committee ama semkre panbayai TH Smuiba mahaki pongna famlamdam ukhrul da lakhidaba chahi 50 sure haidi